मक्तदा अंजना मोइरांगथेमना मयामु तरामना ओक्चरी अइना अइगी चैनल अमा हांदोक्चदुना मयाम मरक्ता तिंजबा फंगजबा मयामगा थमोइगी मरी अमा सेंबा फंगजबा अइ यामना नुंगाइजै मयामगी मफमदा हराव नुंगाइबा फोंदोक्चरी महौसागुम ngasisu ai isai amatang saksage haijadrabe pangjadrabi ai hagni ai bunungsibiduna mayamgi chillaba matambu khajiktang kaithokpiraga isai asibu taminasi loina na isai asi tabiringai manungda mayam lakta aikhoisu hairiba channel asibu subscribe tobiramu amasung like nambiramu aduga makhata na thagacharakpa aigi video khuding makta mayamna support tawbiyo amasung share tawbiyo aibu nungsibiyo isai haujaralage laglabara poino Nungsi nangbu ngairakpa iru ira tarakle Nungsi nangbu ngairakpa iru ira tarakle Upal wapal khibikso khangam dare ning thamgi sainase Upal wapal khibikso khangam dare ning thamgi sainase ho 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 laglabara poino tha utlam lagi nungsi khudamdi utlam lagi nungsi khudamdi pangunanna latrabasu pangunanna latrabasu tamlam lage ko phaugi khudol se tamlam lage ko phaugi khudol se lairin bi aibo kaudana ba laglabara poino tha apamakhanna khamlabaka apamakhanna khamlabaka la ukomapo langulamada la uko
mayam harau harau kainarasiko matangi video da amu mayam unarase